Ngarang ahing sitkiba Akanba Nong Nungshitna maram oiduna Manipuri gi mafam kayada Chaona Amang Ataa thokle. Bisnupur district ki Nambol police station konba mafam singda yum kya tektuna Chaona Amang Ataa thokle hairi. Yum kya gi thakta kuppa jinga puna faktolga lapna paithokiba uzau kya tekpa lambi da tingba electric wire amadi cable wire kya tatpa dukan store school amadi boarding sing akai toy thoki maruina Imphal West ki konthokjam kendra gi saruk oiriba Nambol municipal council ward number 3 Foijing Singmang amadi Nambol kendra gi saruk oiriba Foijing Makhada Nong Nungshit aduna maram oiduna kahena Amang Ataa thoki Nong Nungshit aduna solaba mafam sing development and protection United Voluntary Organization Nambol gi working president ke Sulesorna lusingba volunteer singna Amang Ataa thoki ba sing adu koina satuni yengshin ki amadi mari lena ba loising singda wakanaba Amang Ataa singi tata su khongwat ki hairi. Makhatana None district ke Nungba subdivision na konba mafam dalaiba Okoklong village tasu ngarang ahing sitkiba Nong Nungshitna yum 13 rom Chaona Amang Ataa Thokhankhre adu moinamag thodok aduda miyoi sing asopa namadi misimina yaubadi laikide hairi adubu yum humdokibadagi laifam leitraba miyoi kya ahing aduda nong marakta ahing yarik nakhi Haujiksu awaba taraba imung singna manak nakpa yum singda sangjafam lawduna leiri Okoklong khaknatana atopa khul singdasu Nong Nungshit aduna Chaona Amang Ataa Thokhankhre hairi